Moreda Kukigi yum Khara Mei Chakle. Chennai Kuki nupi ama drug yolambagi drug kg Lishing Nipan ga Chamaga Konana Fare Mamingna Bunglinting Rebecca Contra location Churchampu district Singhat. Iduning Togi post agi lokhajarake makhoi discussion si yamna sangi aduna point adu khakta summary oina hajarake ahanbada numit kharani mamangda NSM IM na Kuki militant taru kamjong da faraga fuki haibadu driver yaroga tare sui hanjin NSM IM na Kuki militant furakpa masing yamle aduna ikoi su anakpada leiba naga village attack toba pami adubu Kuki leader singna khambadagi hojik fawba attack toduna leiri naga village asidi yum yankai muktang taba village ngaktani attack toba lai problem khwaidagi oiriba si Ka village asini ani subada aikhoina kiganbadagi maitai galan sokna khibani hawjiksu naga kidana leiragadi amuk naga ga lan thokani maitai ga Kuki ga soknari balana sigumna aikhoina khalli madudi NSM IM asi Nagaland khakna tana Delhi amadi yengang pokpi sana kaithel da su NSM IM gi strength yamna chawna leire haina karigumba aikhoina naga village attack tawruba taragadi AR na naga village sing asi protection tawkhigani ahum subada AR sing na hariba naga village sing asi protection tawnaba lakpada molnom village da lambi thatpa yagani ekhoigi village yausilaktanaba amadi ekhoigi naga village attack mai pakani Mari subada Falen Mall dadi problem amata laite maramdi Kuki singi stronghold ni leimakong aswaida tariba naga village sing asidi karisunatte pung amagi manungda loisin mangamgani mga subada KNFMC asi ekhoigi problem thorakum matamda yamna active oi amadi all round support tawri aduna KNFMC gi war tactics asi ekhoina apply tawgadabani yegnabada hadna akiba pigadabani moirangda KNF ta rocket kapak tuna yumda leijaba ahal sikhiba adugumna Taruk subada naga sing na hanjin aikhoigi cadre sing furakpa se ekhoina nongma saurakpa sawa phadaba ngamdaba numita naga 90% hatkani madudagi adum Kuki naga lan hauragani ekhoina yengang pokpi site leiba naga village ki yum mai thananaba hanjin plan tawi hojik fawa mai paktri aikhoi muslim dauna tawgadabani yegnaba khuding chayol amagi manungda hatpa tuppa loisin gadabani makha taba thabak wari sanaba problem solve tawba aigi leader singna dum tawjajani Lan haibasidi lani hat khre hat pangam khiba duna advantage leire taret chubada maite amadi naga amukta lan ani soknanaba khusu khulai ekhoigi handokna lei khulai sing asi Kuki arm group su militant and ken abigi singini villager singidi khajiktani Nipan subada ekhoina yegnabada chananaba chinjak pufam lambi hangduna leiriba se Sanapati site ki thingba taragadi makoi kari chagani makoi ekhoigi mathakta lan soknaba ngambagi strength leiraroi aduna naga sing ase Kuki ekhoida respect toba tamhangadabani Mapan subada ekhoina lan ngamge haragadi atopa angle amada puraktuna political game amasu sanabe ai naga singda pukchel sengba utuna peace tawnaduna makhoi bu nungsiba saduna loina bataragadi amadi makhoida support tawsenba amadi insen bangamlagadi maitai sing asi chayol amagi manungda surrender tawrokani si hai haidana ekhoi naga kibanate Tara subada kariguma ekhoina maitai khaktanga lan sokna bataragadi center na Kuki gi favor da ekhoi gi demand pirakani naga yausilakpa sina center na ekhoi gi favor da tawba kaya ngamdre Taramatoi subada ekhoina naga sing asi tangkhul kabui thangal haina khaidokpa yaroi maramdi makhoi loinamak nagani aduna naga handle tawnaba honabada yamna hai singadabani Risang kaising matamda central force na karisu control tawbangam khide aduna hojiksu sarkar amadi CF na control tawbangam loi hojikte ekhoina naga dagisu henna mapanga kale hai single Kachin state manungda training chaluraba ekhoigi arm personal ngaktani hauji ekhoigi bullet asina naga amadi maitai halaudaba taragadi hariba bullet asimana ekhoida onsilaga halaragani taragani toi subda paisa car building da ngauba ekhoigi MLA ekhoigi koski mi amata nate ekhoigi Kuki reporter US ki boy of America da thabak tawri news pumba international barrel chalhangani haujikti Oinadi maite amani nagana ekhoigi lambi sembada ayatpa khudong thiba piri center na so ekhoibu mateng pangbidre ekhoi IMF World Bank chegi paisa lawraga lambi semba infrastructure semgatpa yagani taragumdai sobada soknari balana seida ekhoigi khujo khulai leibada amadi paisa chawna puthokna achauba mateng pangbi khiba singi manungda ahambada hejang misho ani subada kim gangthe ahum subada lamjathang Mari subada Sir David Hansing amadi manga subada khulai supply tawbirakpa Nagaland degi Sir C Singson Kuki hauji kadai da chatkrabage taramari subada Falenmon site yengnaba singbu pangthananaba ekhoina tawba yabase Falenmon site ge ekhoigi arm personal sing asi lothokpa saduna
Handoksinaraga makoina lam occupy tauba changlakpada khudakta round question and attack tauraga changlakpa yingnaba loinamak hatkadabani. Tara manga subada aikoi Falemon hariba mafam asi thadokpadi sungya yade maramdi mafam asi fertile oiba resource yamna leiba yamna fazaba mafamni. Thauba lengoi poppy cultivation dagi income yamna lakli madugi mathakta mafam asidagi more amadi foreign country Myanmar China chatpe yaba aronba lambi lei. Taraga taruk subada nagana aikoi lam munnanaba challenge tawragliba se aikoi mayoknagadabani aikoi nagada sum haijaroidabani maite amadi naga animak amukta lamba tauba ngamnanaba manaba ahenba force laigadabani. Taratare subada ukul site lairiba Kuki singi aikoi waningai leite maramdi sasasta KNAB na aikoi lam ngakli litandadi urang pat fawba ikoina ngakadabani litan lambi da lakpa naga makai chingtharaga ikoina hatkadabani. Ukrul district laiba Kuki village pumna Makangpopi district manung da chanhangadabani. Naga village khaktama Ukrul district ohengadabani. Karigumba ikoigi leader singna ikoina hariba wafam asi thabakta onthokpa ngamdraba anaba war thuna hauragani. Taraganipan subada isorna ikoibu lan tauba yahanbagidama isor buthagali Ijurel laipak kayaga lan soknaduna lai hawjiksu soknari lan soknaraga Ijurel gi mapangal kangkhatpasu helagli. Taragamapal subada naga matomta Kuki ga lan soknaba kijabani aduna maite de lan soknanaba insilibani. Maite na lan ngamkhragadi makhoi matung ilakani karigumba Kuki na lan ngamlagadi naga sing tumin laikhigani masi makhoi gi politics ni. Tarakun subada Valley Maichai Singdi Karisunate Naga di Chingda Laibagi Hill Jungle Warfare Khara Haibanina Lan Ngamnabagi chance ase 50-50 ni ukul side ase kaktani. Kuki singna lan thengnabada khara wagadabasi atai mafam da taba naga village sing asidi ekoina Irai na loishinba ngamgani. Kunga mathoi subada ekoi seradi makoi su naga sigani. Kuki ki population na naga dagi heli Moirang da tawkiba